ꯑꯩꯈꯣꯏꯅ ꯃꯥꯡꯕ na laiba khoi de period se si mangba nate. See, we should be very proud of those 5 days of ours. Ngasai periods ki matang da ngasai dagi ngangakpada ngasai dagi ngangai se angang sing se aduki matik knowledge me ama lokshalam lagani haina khalle lokshale ko hana sungkhang khang daba hana sungta taru daba sumba maleram gani sumba manungda sumba ma chelam gani kain khalu daba mayam ngasi khang bo fangam lani haina khalle khange ko kyam khange mayam khanga ba khitang khangbra. Although I'm very proud today. I'm very proud for this moment. Ngasi yamna nungay ba mikup amane na thamjage gi maramdi aikhoigi matamdadi sumaina sigumba menstruation gi aikhoina noigi chahi oiringai matamda haitare class 9 10 8 9 10 7 8 9 10 ka ba matamda aikhoigi matamdu bawo dum sigi tabu se leirammeba adubu laibak phabadi aigi ima se am kana dumaina dugumba amang aseng yam khaiba oiraktaba aigi babasu aduduna yamna adum decision making da yam ball oiba aigi mama ba se dumai oirakpagi yam kana adugi effective phangakte ko adubu mafam khara da chatlubada haitare adagi adum wari tabada mayam gi ko social issue mayam ama sigi matang da mayam ama thoklai ana sigi tabu mayam se leitabadi natte yam mayek seng na yam na darkest oiba kaino tabu mayam ama lei noidi yam laibak phabane na haige ngasi sumaina mafam asida documentic yamna ball to iba haitare ne ko sigumba event ama noigi menstruation gi matangda precaution lawgadaba aduga preventive measures mayam ama akhang hai mayam ama noigi mamangda la aga mayek seng na haibiri bangangbiri besen ko yam thina laibak phabane masi na khoi thamoi de lokshallo na haige aigi site gi yamna menstruation sigi matangda yamna detail oina yamna kupna di haira gumge adu sigi yam seng na harabada yam kupna kesu knowledge leibus natte knowledge leiba haibabu aikhoina mangba na laiba khoi de period se si mangba natte. See, we should be very proud of those 5 days of ours. Akhoigi numit mangani se we should be very proud of these days ko masibu akhoina mina habde ani nupa nupi angang han makhoina respect to han ba adugi matamduda moina regards to han ba sidi akhoigi khutta leire mara habde akhoina si toringe metam sida ngasai mayam na so haibigre yam maru ebadi yam hygiene yam na kenone hygienic oina leibasine maru aise hygienic oina leiragadi karamtana hangoiroi kanamtana tukacharoi kanamtana mange hairo nasai sina so hairamba sigi tabu se kaigino hai tabu mangi sengi leirami se kaigino haiba matamda thaina matamda di hygienic se yamna kanna oirakte hygienic haibase yam kanna sigi idea se leirakte ba khuttoina hamba du tawada taw yam toy lekte du thaina di yamna su kai haini yam luna nana su leiram hai ta habdi mahik matai thoktana sai gi saba hingalakona maram oiranga sai sina hai gi basingche sigi reason myam se yamna achumba reason ne na ai thamjage adoga pankhata na yam nungai nga sigi event sida ibu part ama oina ba gi damakta special guest oina invite tawirakpa documentic proud oi harau jai aduga let's respect tan se khoi nupi mo ina ko nupa nupi angang han laitana khoi nupi mo ina societies da khoi gi mafam amam thamna ba khoi respect tan se lepa laitana khoi nupi oina po ombagi khoi thongna handana hai tare ne khoi gi apamba do khoi gi aim du da thongna laitana ningba handana changsan se haiba wa hai sisu ngasi khoi gi ningol club na nupi ngak ningol club na ningol ngakta na sinba event na sigi khudong chaba se lauzaraga ai nupi singbo khitang empower tawzaramge. And thank you so much for inviting me in such wonderful event and looking forward to it. Thank you so much.